Center Lengakna State Singi October thagi pifam thokpa regular installment ge Senfam da advance installment Oina Lupa Crore Lising Marifu Mapanga Supna Marifu Taruk Point Yankay Yauna Tax Devolution ge Senfam Punna Lupa Crore Lakh Amaga Lising Humfutra Nipanga Chamaga Humfutra Humdogi Senfam Kaithorakpada Tax devolution lasi Center Lengak amadi State Lengak anigi tax revenue Yanarakpada Fangfam thokpa Senfam ni Center Lengak na Kaithorakliba Senfam sing asi October thagi Oina Union Tax and Duties ke state wise net proceeds ta India gi state sing da yenthokhigadabani PIV na October 10 da thadorakpa paugi matung inadi Central Lengak na thadorakliba Senfam sing asi lakliba Harau kumhai singi yenglaga state singi capital spending da hengatnabani loinana state singi chaukat thauranga mari leinaba singda sijinnabani haire chakthong asi Uttar Pradesh na Lupa Crore Lising kunthra mathoiga chamapan humfunithoi fangduna khwaidagi yamba state oire Goa na Lupa Crore Chatruka Marifunipan fangduna khwaidagi yamdana fangba state oire Manipur-Gi Oina Lupa Crore Lising amaga chani humfutra taruk fangle